ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯊꯝꯕꯥꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯄꯥ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯃꯥ ꯈꯨꯝꯗꯣꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯊꯝꯕꯥꯜ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯖꯒꯣꯏ ꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ, ꯊꯝꯕꯥꯜꯕꯨ ꯄꯥꯝꯗꯕ ꯉꯥꯎꯅꯗꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯖꯒꯣꯏ ꯏꯁꯩꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯅꯝꯊꯕꯤꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯕꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯌꯥꯅ ꯂꯣꯏꯄꯣꯠ ꯀꯥꯗꯨꯅ ꯊꯝꯕꯥꯜꯕꯨ ꯂꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯅꯦꯛꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ 4 ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯜ, ꯑꯊꯧꯕ, ꯂꯥꯛꯄ, ꯌꯥꯏꯔꯦꯜ ꯀꯧꯔꯝꯃꯤ꯫ ꯃꯆꯥ 4ꯃꯛ ꯌꯥꯝꯅ ꯐꯔꯝꯃꯤ, ꯑꯍꯜ ꯂꯃꯟꯗ ꯕꯦꯕꯥꯔ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯄ, ꯅꯥꯄꯜ ꯀꯥꯕ, ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯈꯟꯕ ꯑꯃꯠꯇ ꯇꯧꯗꯦ꯫ ꯃꯁꯛ ꯃꯇꯧꯁꯨ ꯂꯣꯏꯅ ꯐꯖꯩ, ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯈꯣꯏ 4ꯃꯛ ꯆꯤꯡꯂꯦꯝꯃꯤ꯫ ꯄꯨꯔꯦꯜꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯈꯝꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯤ ꯊꯝꯕꯥꯜ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯗꯔꯕꯥꯔ ꯃꯃꯥꯡꯗ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ꯫ ꯈꯔ ꯑꯃꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯅ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯂꯝꯃꯤ: "ꯂꯥꯟꯃꯤ ꯃꯌꯥꯝ, ꯑꯋꯥ ꯄꯣꯊꯥꯅꯅꯕ ꯊꯣꯡꯂꯤꯕꯁꯦ ꯃꯌꯥꯝ ꯂꯣꯏꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯤ꯫" ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯆꯥꯕ ꯊꯛꯄ ꯍꯧꯅꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯃꯗ ꯆꯪꯗꯨꯅ ꯁꯅꯥꯒꯤ ꯂꯩꯇꯦꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯌꯥꯏꯔꯦꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜꯕꯨ ꯀꯧꯔꯛꯂꯝꯃꯤ: "ꯊꯝꯕꯥꯜ, ꯉꯁꯤꯗꯤ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯣ? ꯅꯪꯒ ꯋꯥꯔꯤ ꯁꯥꯗꯧꯕ ꯂꯩ, ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ꯫" "ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯖꯈꯤꯒꯦ꯫" "ꯌꯨꯝꯗ ꯊꯕꯛ ꯆꯤꯟꯕ ꯂꯩꯍꯧꯕ꯭ꯔꯥ ꯅꯪꯕꯣ? ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯅꯔꯛꯄꯁꯦ ꯅꯣꯡꯃꯇ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯗꯦ꯫ ꯏꯌꯥꯝꯕꯁꯤꯡꯒꯤꯗꯤ ꯃꯈꯣꯏꯒꯤ ꯈꯪꯅꯕ ꯅꯨꯄꯤꯁꯤꯡꯒ ꯀꯣꯏꯕꯁꯨ ꯆꯠꯂꯤ, ꯂꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯏ, ꯏꯅꯤꯡꯊꯧꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯀꯣꯅꯨꯡꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯌꯨꯝꯗ ꯉꯟꯅ ꯑꯗꯨꯝ ꯍꯟꯖꯈꯤꯒꯦ." "ꯅꯪꯕꯨ ꯇꯥꯟꯊꯣꯛꯄ? ꯑꯩ ꯂꯩꯔꯤ ꯈꯪꯗꯕ꯭ꯔꯥ ꯊꯝꯕꯥꯜ? ꯅꯪ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯋꯥꯔꯤ ꯈꯔ ꯗꯨꯛ ꯁꯥꯈꯤꯁꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯔꯦꯟ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯌꯥꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯔꯦꯜ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯅꯨꯡꯁꯤꯅꯖꯕꯅꯤ꯫ ꯌꯥꯏꯔꯦꯜꯅ ꯊꯝꯕꯥꯜꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯊꯝꯕꯥꯜꯅꯁꯨ ꯌꯥꯏꯔꯦꯜꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯈꯝꯕꯅ ꯊꯝꯕꯥꯜꯕꯨ ꯊꯤꯔꯤ꯫ ꯃꯇꯨ ꯃꯆꯥ ꯂꯩꯔꯕꯁꯨ ꯊꯝꯕꯥꯜꯕꯨ ꯄꯥꯝꯖꯩ꯫ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯗ ꯊꯝꯕꯥꯜ ꯎꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯍꯪꯉꯤ꯫ ꯌꯥꯏꯔꯦꯟꯒꯤ ꯃꯄꯥꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕꯗꯒꯤ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯒ ꯊꯝꯕꯥꯜꯕꯨ ꯀꯧꯖꯔꯛꯏ: "ꯊꯝꯕꯥꯜ, ꯌꯥꯏꯔꯦꯜ, ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯂꯤꯕꯅꯣ ꯏꯆꯥꯕꯨ? ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯕꯗꯨ ꯌꯥꯎꯒꯦ꯫ ꯈꯔ ꯆꯪꯁꯤꯜꯂꯨ ꯌꯥꯏꯔꯦꯜ." ꯌꯥꯏꯔꯦꯜ ꯁꯥꯎꯅꯤꯡꯂꯕꯁꯨ ꯎꯊꯣꯛꯂꯝꯗꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯉꯥꯏ꯫ ꯑꯈꯥꯝꯕꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯏꯔꯦꯟꯅ: "ꯌꯥꯅꯤ ꯐꯝꯕꯤꯌꯨ, ꯀꯩꯁꯨ ꯁꯥꯟꯅꯗꯦꯗ, ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ ꯈꯣꯏꯒ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯛꯂꯕ꯭ꯔꯣ ꯏꯄꯥꯇꯣꯟ?" "ꯂꯣꯏꯔꯦ꯫ ꯉꯁꯤꯒꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨ ꯌꯥꯏꯔꯦꯜ, ꯆꯥꯅꯕꯁꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯥꯁꯤ, ꯅꯪ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ." ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯏꯔꯦꯟ ꯍꯧꯒꯠꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯈꯝꯕꯅ ꯊꯝꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯊꯝꯕꯥꯜ, ꯀꯩꯗꯧꯔꯒꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯕꯗꯤ? ꯑꯩꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦ ꯈꯟꯗꯨꯅ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯕꯅꯤ, ꯃꯐꯝ ꯑꯁꯤ ꯂꯩ ꯇꯥꯛꯂꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯤ." "ꯀꯔꯤꯁꯨ ꯇꯧꯗꯦ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯇꯥꯛꯄꯤꯌꯨ, ꯑꯩꯒ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯂꯩꯕ꯭ꯔꯥ?" "ꯊꯝꯕꯥꯜ, ꯅꯪꯒꯤ ꯖꯒꯣꯏꯇꯕꯨ ꯄꯥꯝꯖꯩ, ꯅꯣꯡꯃꯇ ꯅꯪꯕꯨ ꯎꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ꯫ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯔꯣ." ꯊꯝꯕꯥꯜ ꯋꯥꯍꯩ ꯑꯁꯤꯗ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ: "ꯑꯇꯩꯅ ꯌꯥꯔꯕꯁꯨ ꯑꯩꯗꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯉꯝ ꯑꯊꯧ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯌꯥꯕꯈꯛ ꯉꯝꯂꯣꯏ꯫ ꯈꯨꯔꯥꯝ ꯑꯣꯏꯅ ꯈꯟꯖꯩ, ꯍꯟꯊꯅ ꯈꯟꯕ ꯇꯧꯕꯤꯒꯅꯨ ꯅꯆꯥꯒꯨꯝꯕꯤ ꯑꯩꯉꯣꯟꯗ." "ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯀꯩꯁꯨ ꯅꯠꯇꯦꯅ꯫ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯔꯁꯨ ꯅꯪꯒꯤ ꯌꯨꯝ ꯁꯥꯕꯤꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨ꯫
ꯀꯅꯥꯁꯨ ꯈꯪꯍꯜꯂꯣꯏ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤꯒꯦ ꯊꯝꯕꯥꯜ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯈ꯭ꯔꯦ ꯑꯗꯨꯛ ꯊꯨꯀꯠꯆꯕ ꯑꯉꯥꯡꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯛꯀꯅꯨ ꯅꯇꯨꯅ ꯆꯥꯎ ꯃꯤꯔꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯒꯦ ꯈꯜꯂꯤꯕ ꯀꯣꯛꯇꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯐꯥꯎꯏ ꯅꯁꯥꯒꯨꯝꯂꯕꯤ ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯊꯨꯏ ꯌꯥꯏꯔꯦꯟ ꯆꯥꯅ ꯄꯨꯔꯛꯂꯒ ꯂꯥꯛꯄꯗ ꯃꯄꯥꯇꯣꯟꯒ ꯊꯝꯕꯥꯜꯒꯅ ꯍꯥꯏꯅꯕꯗꯨ ꯇꯥꯕꯗ ꯃꯩ ꯍꯧꯈꯩ ꯁꯥꯎꯈ꯭ꯔꯦ ꯇꯨꯡꯂꯣꯝꯗꯩ ꯀꯧꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯅꯪ ꯆꯠꯈ꯭ꯔꯣ ꯀꯨꯏꯅ ꯂꯩꯔꯅꯨ ꯃꯐꯝꯁꯤꯗ ꯃꯐꯝꯁꯦ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤ ꯌꯥꯝ ꯂꯩ ꯑꯁꯨꯝꯅ ꯆꯦꯜꯂꯝꯒꯅꯤ ꯊꯥꯖꯔꯨꯗꯦ ꯊꯝꯕꯥꯜ ꯅꯪ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯌꯥꯎ ꯑꯩꯕꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯍꯟꯒꯅꯨ ꯑꯁꯨꯝꯅ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯌꯥꯏꯔꯦꯟꯅ ꯋꯥ ꯉꯥꯡꯂꯛꯄꯁꯤꯗ ꯈꯪꯗꯨꯅ ꯑꯈꯥꯝꯕ ꯄꯥꯈꯠꯅ ꯌꯦꯡꯂꯛꯂꯝꯃꯤ ꯊꯝꯕꯥꯜꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯤ ꯑꯈꯥꯝꯕꯅ ꯌꯥꯏꯔꯦꯟ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩꯕꯨ ꯆꯥꯅꯕꯅꯕꯨꯁꯨ ꯆꯠꯍꯜꯂꯒ ꯊꯝꯕꯥꯜꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯏꯄꯥꯒꯤ ꯃꯅꯥ ꯑꯣꯏꯔꯕꯁꯨ ꯊꯝꯕꯥꯜꯗ ꯁꯣꯛꯂꯛꯂꯕꯗꯤ ꯂꯦꯝꯅ ꯀꯛꯊꯥꯔꯣꯏ ꯌꯥꯏꯔꯦꯜ ꯅꯪꯕꯨ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯊꯝꯕꯥꯜꯗ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ ꯋꯥ ꯈꯔꯗꯨ ꯍꯥꯏꯕꯅꯤ ꯑꯁꯤꯗ ꯅꯪꯅ ꯁꯥꯎꯔꯤꯕꯁꯦ ꯊꯝꯕꯥꯜꯁꯦ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯒꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯊꯝꯕꯥꯜꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯂꯕꯗꯤ ꯌꯥꯏꯔꯦꯟ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯛꯇꯨꯅ ꯈꯪꯍꯟꯒꯅꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕ ꯍꯥꯏꯗꯨꯔꯥ ꯅꯪꯕꯨ ꯋꯥꯔꯛꯄ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯑꯩꯗꯤ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯅꯔꯛꯄꯗꯒꯤ ꯊꯥꯡꯆꯠꯅꯗꯨꯅ ꯌꯥꯅꯕ ꯍꯧꯔꯛꯂꯝꯃꯤ ꯌꯥꯏꯔꯦꯟꯁꯨ ꯑꯈꯥꯝꯕꯁꯨ ꯁꯥꯎꯕꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯈꯠꯅꯔꯛꯄꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯕꯁꯨ ꯌꯥꯔꯛꯇꯕꯗꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧ ꯃꯅꯥꯛ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯁꯥꯎꯅ ꯊꯣꯛꯂꯛꯂꯝꯃꯤ ꯌꯥꯏꯔꯦꯟ ꯑꯈꯥꯝꯕ ꯅꯈꯣꯏ ꯑꯅꯤ ꯊꯥꯡ ꯌꯥꯟꯅꯕꯗꯨ ꯂꯦꯞꯄꯨ ꯅꯈꯣꯏꯅꯤ ꯌꯥꯝ ꯊꯨꯅ ꯂꯦꯞꯄꯨ ꯊꯥꯡ ꯌꯥꯟꯅꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯃꯀꯣꯛ ꯅꯣꯟꯗꯨ ꯂꯩꯅꯈ꯭ꯔꯦ ꯄꯨꯔꯦꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯋꯥꯍꯧꯗꯒꯤꯅ ꯈꯨꯝꯃꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯏꯄꯥ ꯅꯤꯡꯊꯧ ꯅꯁꯥꯕꯨ ꯕꯦꯕꯥꯔ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯉꯥꯛꯄꯤꯌꯨ ꯏꯄꯥꯇꯣꯟꯒꯤ ꯂꯝꯆꯠꯄꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯉꯁꯤ ꯊꯥꯖꯗꯅ ꯑꯃꯣꯠꯄ ꯂꯝꯆꯠ ꯈꯪꯖꯔꯦ ꯅꯁꯥꯅ ꯃꯁꯤꯒꯤꯗꯃꯛ ꯅꯁꯥꯅ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯋꯥꯔꯛꯆꯒꯦ ꯇꯧꯖꯕꯅꯤ ꯌꯥꯝꯕꯨꯡ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ ꯌꯥꯏꯔꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯍꯥꯏꯗꯨꯅ ꯈꯠꯅꯕ ꯍꯧꯔꯛꯄꯅꯤ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯑꯈꯥꯝꯕ ꯀꯔꯤ ꯋꯥꯍꯧꯗꯒꯤ ꯅꯈꯣꯏꯅꯤ ꯈꯠꯅꯔꯤꯕꯅꯣ ꯑꯈꯥꯝꯕꯅ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗꯅ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯤ ꯌꯥꯏꯔꯦꯟꯅ ꯊꯣꯛꯈꯤꯕ ꯋꯥꯔꯝ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯄꯨꯔꯦꯜꯗ ꯋꯥꯁꯤ ꯇꯥꯕꯗꯒꯤ ꯄꯨꯔꯦꯜ ꯁꯥꯎꯅ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯈꯣ ꯍꯥꯏꯕꯗꯒꯤ ꯂꯥꯟꯃꯤ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯈꯥꯝꯕ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯈꯥꯝꯕꯅ ꯋꯥ ꯐꯅ ꯍꯥꯏꯔꯕꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯈꯥꯝꯕ ꯊꯝꯕꯥꯜꯕꯨ ꯁꯤꯡꯅꯗꯨꯅ ꯃꯤ ꯈꯔ ꯅꯦꯛꯂꯗꯨꯅ ꯊꯝꯕꯥꯜ ꯂꯥꯛꯄ ꯂꯝꯕꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯃꯤ ꯅꯦꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯑꯈꯥꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯣꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯝꯕꯥꯜ ꯀꯣꯅꯨꯡꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯌꯥꯔꯦꯟ ꯂꯥꯛꯂꯕꯁꯨ ꯊꯝꯕꯥꯜꯅ ꯊꯣꯛꯂꯝꯗꯦ ꯑꯗꯨꯃꯛ ꯎꯄꯥꯏ ꯂꯩꯇꯅ ꯍꯟꯈꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯅꯪꯕꯨ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯉꯥꯛꯁꯨ ꯄꯨꯟꯕ ꯌꯥꯗꯕ꯭ꯔꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯕꯨ ꯏꯁꯥꯕꯨ ꯉꯥꯎꯔꯛꯄ ꯇꯥꯔꯦꯅꯦ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯏꯆꯥ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯈꯜꯗꯣ ꯈꯟꯖꯤꯜꯂꯨꯔꯅꯨ ꯀꯩꯗꯧꯒꯦ ꯏꯃꯥ ꯀꯣꯟꯊꯣꯡ ꯋꯥꯡꯕ ꯂꯥꯟꯕꯗꯣ ꯏꯀꯥꯏꯔꯦ ꯅꯁꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯁꯥꯕꯨ ꯊꯤꯅ ꯄꯥꯎꯊꯣꯛꯄꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒꯦ ꯀꯣꯅꯨꯡꯗꯁꯨ ꯆꯠꯄ ꯉꯝꯂꯔꯣꯏ ꯃꯤ ꯂꯥꯛꯂꯕꯁꯨ ꯉꯝꯂꯔꯣꯏ ꯈꯔ ꯍꯥꯏꯕꯤꯌꯨ ꯅꯁꯥ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏꯁꯤ ꯎꯠꯇꯨꯅ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ ꯌꯥꯗꯦ ꯃꯈꯣꯏꯅ ꯍꯦꯛꯇ ꯏꯆꯥꯕꯨ ꯂꯥꯛꯆꯕ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯗꯤ ꯆꯩꯔꯥꯛ ꯄꯤꯔꯛꯄ ꯇꯥꯔꯦ ꯅꯪꯒꯤ ꯃꯍꯩꯕꯨ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯈꯔ ꯇꯝꯕꯤꯔꯨ ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯣꯏꯔꯕꯁꯨ ꯏꯆꯥꯅꯦ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯅꯕ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯏꯃꯥ ꯑꯉꯥꯡꯁꯤꯡꯗꯣ ꯂꯩꯔꯝꯃꯣ ꯍꯥꯏꯌꯨ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯛꯈꯤꯒꯦ ꯍꯣꯏ ꯀꯨꯏꯔꯛꯑꯅꯨꯀꯣ ꯋꯥꯁꯤ ꯍꯥꯏꯅꯗꯨꯅ ꯃꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯗ ꯑꯉꯥꯡꯁꯤꯡ ꯐꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯖꯒꯣꯏ ꯏꯁꯩꯗ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯊꯝꯕꯥꯜ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯖꯒꯣꯏ ꯇꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧꯅ ꯊꯝꯕꯥꯜꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯄꯥꯎ ꯄꯤꯔꯨꯁꯣ ꯍꯥꯏꯕꯗꯒꯤ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜꯕꯨ ꯀꯧꯔꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯕꯦꯝꯃ ꯊꯝꯕꯥꯜꯕꯨ ꯂꯩꯕ꯭ꯔꯣ
Asumna mapanda mi kaubagi makul tai haiduna saurel thuklaktuna. Ibungo Lanmi, kari leire sida lakpibabo. Kura Tambalbu ining thongno konungda karu haibagi Tambalbu ko laksabani laktaba yade habire. Ibungo isa Tambaldi mamaga sathoki. Halaklaga tamlagi soida lakhanjagi. Hoi kura adudi amuk sajaragi hayeng soida lakna bhaibi. Wasi airamduna satkri Lanmi nupado. Ngahaki matung Tambal mamaga halaktun leirare. Mapa thoklaktuna masa Tambal na waram pung matamduna khanghalli. Asumna nong masi hawkiduna ayuki matamni. Mama kumdon bina Tambalgi manakta lakpada masan loisindo leirambaduda karai sa tarino hanglami. Ima konungdani. Ngarang lakta yada hairambadugi chatki haini loisinmani. Kuiroi ngaktang kaksaluragi. Tambal ima si ngasidi manghayam nungairamdi. Aduna phasana yengtuna seksina saluko. Miga khana saina tawba yade. Ningai sangdana duna khana saina ba yawba yade ko. Ima kaisu khalunu. Kaisu tawroiba kanana kaidawzuruni haige nasasu loina khangi. Nacha migon sinaduna khana saina base kaya su pamjadi. Kahena khanjilunu nasasu chanaba tawragi. Ima phasana leiramuko. Tambal mayumdagi thoglaklammi thongal hek lalakpaga pambum songlei. Mitsu songlei Tambal khawtak sai. Adubu sattaba yadaba oibana konung tamna laklammi. Mahaki wakaldo ngasidi ingsing mangsing tawri. Adubu mahak wakal na sum khanjinbagi oirini khanduna kahena khanjilutri. Sum lakpada lambida Lanmi kharana Tambal buthatli. Tambal ngaklapna yenglei. Sagol Lanmi amana. Tambal nang mularu zoibagi lakpani. Isan thingna phare chanaba tawrasi. Ibong nachaladum khongna lakjaragi konung siyawgadore. Aduna yani ibong khoi tung inna tapna lakisu lakpiyo. Chalamagi haisu chatpiyo. Nasan tapna dumak laksagi warubin asumna haiduna. Yadi bema angambagi athakni. Aduk aikhoiga puna jasi. Tambaldi kaisu khangzadabana adumak sagon gari da kakhatuna tongdu laklari. Asum lakpana umang ma yoroktuna thaujankri. Umang maya yorokpada khami ningthaugi manau akhamba Lanmi khraga leirami. Sagon gari khami haiduna Tambalna kumtharakpada leiramliba mafamdu ubada pakhatna. Ibong mafamsi karaitano nasalbu pubirakliba. Aibu konung tamna pubiyo ibong. Kahino aibu lamnam tawduna pubirakliba. Nakaldagi akhambana kaurei. Tambal nang ngasidi ai kanano haiba khanglani. Aibu ikaiba mayam mangda pikiba. Kaisu leitrabi nangmakna. Ai kudana ngasidi lanba tare. Ikutmakna nang buhatkani. Adum na tawbigan aibu thadokpi. Ima pabana machaiba lakpa ngayori. Ima pabagi kanbiyo aibu nungsibitrabasu ai chacharage. Tambal adudi nang aina haiba khuding yaba tabani. Nang hinginglabadi natrabadi aibu phatti haino. Soidana nang bukanki. Wase haiduna khamba hawta minok ama kananoi. Kari haiba aibu nupini haiduna. Asuk usitaba. Tui. Aibu lamnam tawduna mafamsida kaurakliba. Nang mikukragi tukta. Kari oina haiba khangdabra. Akhambana Tambalbu pamjaba nungsibani adubu handak thokiba thodok aduna ikaibana Tambalbu halage haina khankre. Matu masa leiraba akhambani. Marham asina mahagi oiba phanglare khanglakpa asina Tambalbu hatnaba tawkhibani. Tambal hingnaba haidna chenab honai adubu khanghauda thawraba thangsang aduna Tambalgi mabukta thillari. Tambalbu minungsi leita hatok pirami. Akhamba kanana khanglaktana mongda Tambalgi asiba haksang adu phumjillami. Numit asida thoklibasing asi Tambalgi mama mapadi kaisu khangzadabana masabu halakpa ngaiki. Adubu konungda sakhibani kaisu tawre halakpa yadabagi tawriba oiramni khanduna leithoi. Adubu masanupina halakadaba maikai yengduna leizai somdana yairena. Kaidawrabazano Tambaldubu ipanadi laknaba haiduna Sagol Lanmi thaduna haikibani. Hojik phawa lakribasibo. Kanade mafamsida sum phamdu leibanadi nahan chalu heba Sagol Lanmi dugi manakta chalaga amuk tanglukige. Wasi haiduna Sagol Lanmi gi manakta laktuna wa hanglare. Dada ngarang Tambalgi umda chalubadu kari hairake. Hojik phawa lakribasibo. Tambaldi unaraga wari sanarakte. Apokpa mapana leite haiduna thabak ama saki haidu leiramte. Halaklaga tamlage haibadagi aisu dumak lakle. Mabu mayumda laktrabra khangde. Hayeng nonganbaga ay amuk hana chaluge. Yare
ꯑꯩ ꯍꯌꯦꯡ ꯆꯠꯂꯒꯦ ꯅꯊꯧ ꯇꯧꯔꯣ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯑꯩ ꯍꯥꯏꯔꯨꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯛ ꯍꯦꯛ ꯂꯥꯛꯑꯣꯏ ꯊꯣꯛꯈꯤꯕꯗꯨꯅ ꯃꯍꯥꯛ ꯏꯀꯥꯏꯖꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯋꯥꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯔꯦꯟ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯂꯩꯀꯣꯜꯗ ꯆꯪꯗꯨꯅ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯀꯅꯥꯒꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯃꯤꯅ ꯀꯧꯔꯁꯨ ꯉꯥꯡꯂꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯅ ꯆꯣꯠꯂꯤꯕ ꯃꯇꯝꯅꯤ ꯌꯥꯏꯔꯦꯟ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯏꯃꯥ ꯕꯥꯕꯥ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯑꯁꯨꯝꯅ ꯌꯥꯏꯔꯦꯟꯅ ꯃꯄꯥꯟꯗ ꯀꯧꯕ ꯇꯥꯔꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯗ ꯎꯔꯤ ꯌꯥꯏꯔꯦꯟ ꯆꯤꯡꯂꯦꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯣꯝꯗꯣꯟꯕꯤꯅ ꯏꯕꯨꯡꯉꯣ ꯌꯥꯏꯔꯦꯟ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯪꯅ ꯂꯥꯛꯄꯁꯤꯕꯣ ꯀꯥꯈꯠꯂꯛꯎ ꯃꯪꯒꯣꯜꯗ ꯐꯝꯁꯤ ꯂꯥꯛꯎ ꯏꯃꯥ ꯌꯥꯔꯅꯤ ꯊꯝꯕꯥꯜ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯉꯔꯥꯡꯁꯨ ꯂꯥꯛꯇꯦ ꯏꯄꯥꯗꯨ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯊꯝꯕꯥꯜ ꯂꯥꯛꯇꯕꯒꯤ ꯑꯗꯨꯒꯤ ꯀꯧꯕ ꯂꯥꯛꯆꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯑꯣꯏꯅ ꯂꯥꯟꯃꯤꯒ ꯑꯃꯨꯛ ꯆꯠꯍꯟꯕꯗꯣ ꯃꯗꯨ ꯄꯥꯝꯗꯕꯗꯒꯤ ꯊꯝꯕꯥꯜꯗꯤ ꯑꯌꯨꯛ ꯉꯟꯅ ꯆꯠꯈ꯭ꯔꯕꯅꯤꯅꯦ ꯉꯔꯥꯡ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯂꯤꯕ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯌꯨꯝꯗꯁꯨ ꯍꯟꯖꯤꯜꯂꯛꯇꯦ ꯉꯔꯥꯡ ꯊꯣꯛꯈꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯂꯅꯤ ꯈꯟꯗꯅ ꯂꯥꯛꯇꯨꯅꯁꯨ ꯍꯪꯂꯗ꯭ꯔꯦ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯗ ꯑꯁ ꯃꯉꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯩꯕꯨ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯈꯣꯝꯗꯣꯟꯕꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯀꯧꯊꯣꯛꯇꯨꯅ ꯋꯥ ꯈꯟꯅꯔꯤ ꯈꯣꯝꯗꯣꯟꯕꯤꯗꯤ ꯄꯥꯈꯠꯄꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯌꯥꯏꯔꯦꯟꯒ ꯆꯥꯎꯔꯦꯜꯒꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯁꯣꯝꯗ ꯎꯃꯪꯂꯣꯝꯗꯅꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯄꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯊꯝꯕꯥꯜꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯊꯝꯕꯥꯜꯕꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯅꯨꯄꯥ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯊꯝꯕꯥꯜꯅꯤꯅꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯏꯁ ꯀꯩꯅꯣ ꯁꯤꯗꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯄꯥꯎ ꯄꯤꯔꯨꯁꯨ ꯅꯣꯏ ꯑꯃꯅꯤ ꯆꯠꯇꯨꯅ ꯊꯨꯅ ꯆꯠꯂꯣ ꯋꯥꯍꯩꯁꯦ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯅꯣꯏ ꯑꯇꯩꯅ ꯊꯥꯡꯅꯕ ꯁꯒꯥꯏ ꯁꯥꯔꯝꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯔꯗꯁꯨ ꯄꯥꯎ ꯇꯝꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯏ ꯌꯥꯏꯔꯦꯟꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯂꯩ ꯀꯣꯟꯅ ꯊꯪꯗ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯈꯨꯔꯥ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯩꯗꯧꯔꯒꯦ ꯅꯆꯥꯗꯨꯕꯨ ꯏꯄꯥ ꯄꯥꯈꯠꯄꯗꯧꯅ ꯇꯧꯔꯤꯕꯗꯨꯕꯣ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯂꯤꯕꯗꯨꯕꯣ ꯈꯣꯝꯗꯣꯟꯕꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯏꯁꯤꯡꯗꯨ ꯄꯤ ꯅꯨꯄꯥꯗꯣ ꯏꯁꯤꯡꯗꯨ ꯊꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯦ ꯈꯨꯔꯥ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯑꯩꯈꯣꯏ ꯈꯔ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯆꯟꯕ ꯆꯠꯆꯕꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯉꯁꯤ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯜꯂꯒ ꯆꯪꯂꯒ ꯁꯤꯡ ꯆꯟꯁꯤ ꯍꯥꯏꯅꯕꯗꯒꯤ ꯆꯪꯂꯨꯕꯅꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯎꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯂꯩꯈ꯭ꯔꯦ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯟꯖꯥꯁꯤꯗ ꯌꯥꯏꯔꯦꯟꯅ ꯋꯥ ꯍꯪꯂꯛꯂꯝꯃꯤ ꯈꯣꯝꯗꯣꯟꯕꯤ ꯆꯥꯎꯔꯦꯟꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯎ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ ꯀꯩꯗꯧꯔꯦ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯎ ꯀꯅꯥ ꯑꯣꯏꯔꯝꯂꯒꯦ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯑꯩ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯝꯂꯒꯦ ꯂꯥꯛꯄꯤꯔꯣ ꯋꯥꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯕ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯪꯗꯨꯅ ꯂꯩꯍꯧꯔꯤ ꯌꯥꯏꯔꯦꯟꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯪꯅꯕ ꯈꯨꯜ ꯇꯝꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯔꯤ ꯌꯥꯝꯅ ꯃꯤꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯔꯦꯟꯒ ꯈꯣꯝꯗꯣꯟꯕꯤꯒꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯎꯔꯤ ꯊꯝꯕꯥꯜ ꯁꯤꯗꯨꯅ ꯇꯥꯔꯒ ꯃꯃꯤꯠ ꯄꯥꯡꯗꯨ ꯂꯩꯔꯝꯕꯗ ꯎꯕꯗ ꯃꯃꯥꯗꯤ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯌꯥꯏꯔꯦꯟ ꯆꯪꯁꯤꯟꯗꯨꯅ ꯊꯝꯕꯥꯜꯕꯨ ꯀꯧꯗꯨꯅ ꯀꯞꯈ꯭ꯔꯦ ꯀꯔꯤꯅꯣ ꯊꯝꯕꯥꯜ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯎ ꯀꯧꯕꯁꯤ ꯅꯪꯕꯨ ꯑꯁꯤ ꯑꯣꯏꯅꯕ꯭ꯔꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯨꯝꯂꯛꯄꯒꯕ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯌꯥꯝ ꯂꯩꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯁꯦ ꯍꯧꯒꯠꯂꯣ ꯊꯝꯕꯥꯜ ꯆꯥꯎꯔꯦꯜꯅ ꯏꯄꯥꯒꯤ ꯊꯝꯕꯥꯜ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯄꯥꯗꯤ ꯂꯣꯏꯔꯦꯗꯅ ꯏꯄꯥꯕꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯌꯣ ꯍꯥꯏꯔꯤꯕꯅꯣ ꯏꯆꯥꯕꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯣ ꯃꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯃꯌꯥꯝꯅ ꯈꯣꯝꯗꯣꯟꯕꯤꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯤ ꯀꯧꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯆꯥꯁꯤ ꯏꯪꯂꯝꯂꯗꯤ ꯁꯤ ꯏꯃꯥꯅꯅꯦ ꯐꯤ ꯏꯟꯕꯤꯒꯤ ꯅꯈꯣꯏ ꯂꯥꯛꯀꯅꯨ ꯏꯆꯥ ꯇꯨꯝꯃꯤ ꯏꯃꯥꯒꯤ ꯊꯝꯕꯥꯜ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨ ꯏꯆꯥꯕꯨꯅꯦ ꯀꯅꯥꯅꯁꯨ ꯍꯧꯗꯣꯛꯍꯜꯂꯣꯏꯌꯦ
ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯨ ꯌꯦꯡꯕ ꯉꯝꯗ ꯂꯣꯏꯅ ꯀꯞꯅꯔꯤ꯫ ꯀꯔꯤ ꯃꯔꯥ ꯂꯩꯕꯅꯅꯣ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ꯫ ꯌꯥꯏꯔꯦꯜ ꯀꯞꯂꯝꯕꯗꯒꯤ ꯆꯤꯡꯅꯕꯝ ꯄꯣꯛꯂꯗꯨꯅ ꯃꯈꯥꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯈꯣꯡꯒꯨꯜ ꯇꯥꯕꯗꯨ ꯍꯦꯛ ꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯤꯑꯣꯏ ꯈꯔ ꯇꯧꯗꯨꯅ ꯁꯒꯥꯏ ꯁꯥꯔꯒ ꯊꯝꯕꯥꯜꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯨ ꯄꯥꯎ ꯇꯥꯅꯕꯗꯒꯤ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯈꯔꯅ ꯈꯣꯝꯗꯣꯟꯕꯤꯕꯨ ꯁꯝꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯀꯞꯄꯗꯤ ꯂꯦꯞꯇꯦ꯫ ꯃꯆꯥꯅꯨꯄꯤ ꯀꯧꯗꯨꯅ ꯏꯁꯣꯔ ꯃꯍꯥꯛꯁꯨ ꯐꯠꯃꯟꯗꯦ ꯑꯁꯨꯝꯅ ꯀꯥꯏꯅꯍꯟꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯁꯤꯕꯒꯤ ꯂꯃꯟ ꯇꯣꯟꯗꯨ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗ ꯍꯛꯆꯤꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯅ ꯀꯅꯥꯅꯁꯨ ꯍꯥꯏꯅꯗꯦ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯔꯤ ꯅꯨꯄꯥ ꯈꯔꯅ꯫ ꯁꯣꯝꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗꯁꯨ ꯌꯥꯏꯔꯦꯟ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯥꯏꯗꯨꯅ ꯊꯦꯡꯅꯔꯛꯄꯗ ꯉꯔꯥꯡ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯄꯨꯔꯦꯜꯅ꯫ ꯅꯣꯏ ꯈꯔ ꯆꯠꯇꯨꯅ ꯌꯥꯏꯔꯦꯜꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯂꯨꯁꯣ, ꯑꯗꯨꯒ ꯃꯥꯕꯨ ꯄꯨꯗꯨ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯨꯔꯦꯜꯅ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯨꯅ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯊꯥꯔꯛꯇꯨꯅ ꯌꯥꯏꯔꯦꯜꯕꯨ ꯊꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯥꯛꯄꯗ ꯊꯝꯕꯥꯜ ꯃꯌꯨꯝꯗ ꯃꯤꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯈꯪꯂꯦ꯫ ꯊꯝꯕꯥꯜꯒꯤ ꯃꯃꯥꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ꯫ ꯌꯥꯏꯔꯦꯜꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯄꯥꯎ ꯄꯤꯔꯔꯦ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯅ꯫ ꯌꯥꯏꯔꯦꯜ ꯀꯣꯅꯨꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯅꯕ ꯍꯥꯏꯕꯤꯔꯛꯏ꯫ ꯅꯈꯣꯏ ꯆꯠꯂꯝꯃꯣ, ꯑꯩ ꯁꯣꯏꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯇꯝꯃꯣ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯈꯤꯕꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯁꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯠ 5ꯅꯤ ꯊꯝꯕ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯝꯕꯥꯜꯕꯨ ꯅꯨꯄꯤ ꯑꯍꯜ ꯈꯔꯅ ꯏꯔꯨ ꯂꯨꯊꯣꯛꯇꯨꯅ ꯑꯍꯟꯕ ꯐꯤꯖꯣꯜ ꯁꯦꯠꯆꯤꯟꯕꯤꯔꯤ꯫ ꯑꯁꯣꯛꯄ ꯀꯌꯥꯁꯨ ꯐꯤ ꯑꯉꯧꯕ ꯃꯆꯥ ꯃꯆꯥ ꯁꯦꯠꯇꯨꯅ ꯂꯣꯏꯅ ꯁꯦꯝꯖꯤꯟꯕꯤꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯥꯞꯅꯕ ꯊꯥꯡꯗꯣꯔꯛꯂꯤ ꯄꯣꯠꯌꯣꯝ ꯈꯔ꯫ ꯈꯣꯝꯗꯣꯟꯕꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯏꯆꯥꯕꯨ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕ꯭ꯔꯣ? ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯔꯛꯈꯣꯒꯕ꯫ ꯏꯃꯥ, ꯏꯆꯥꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏꯌꯦ꯫ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯃꯌꯥꯝ ꯂꯥꯡꯒꯅꯨ, ꯏꯆꯥꯁꯦ ꯇꯨꯝꯕ ꯀꯥꯏꯔꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯏꯆꯥꯗ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ? ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯕꯤꯌꯣ꯫ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯏꯆꯥꯕꯨ ꯂꯩꯍꯟꯕꯤꯌꯣ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ, ꯈꯣꯝꯗꯣꯟꯕꯤ, ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯕꯗꯤ ꯅꯆꯥꯁꯤ ꯀꯔꯝꯅ ꯇꯧꯒꯅꯤ? ꯏꯆꯥꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯌꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯈꯔ ꯀꯞꯂꯕꯗꯤ ꯌꯥꯔꯤꯁꯦ, ꯏꯆꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯒꯤ ꯕꯣꯔ ꯄꯤꯔꯨꯔꯁꯤ, ꯃꯇꯝꯁꯤ ꯊꯦꯡꯂꯅꯤ꯫ ꯏꯆꯦ, ꯑꯩ ꯏꯆꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯏꯆꯥꯁꯤ ꯃꯇꯣꯝꯇꯅꯦ, ꯃꯄꯥꯒ ꯏꯄꯥꯅꯤꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥꯅꯦ꯫ ꯀꯔꯤꯒꯤ ꯏꯆꯥꯒ ꯀꯥꯏꯅꯍꯟꯕꯅꯣ? ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ? ꯏꯆꯥꯒꯤ ꯀꯔꯤ ꯃꯔꯥ ꯂꯩꯕꯅꯅꯣ? ꯅꯨꯄꯤ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯈꯣꯝꯗꯣꯟꯕꯤꯕꯨ ꯊꯦꯝꯖꯤꯜꯂꯤ ꯀꯟꯅ꯫ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯆꯥꯕꯨ ꯀꯥꯏꯅꯕꯗ? ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ, ꯅꯣꯡꯃꯗꯤ ꯑꯗꯨꯃꯛ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯀꯅꯤ꯫ ꯈꯥꯝꯕ ꯌꯥꯗ ꯃꯇꯝꯅ ꯍꯧꯈꯤꯕꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯅ ꯁꯪ ꯁꯥꯕ ꯂꯣꯏꯔꯦ꯫ ꯄꯨꯊꯣꯛꯄꯤꯔꯛꯂꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯕꯗꯒꯤ ꯊꯝꯕꯥꯜ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯒꯤ ꯇꯧꯒꯗꯕ ꯂꯤꯛꯂꯝ ꯄꯨꯝꯕ ꯄꯨꯊꯣꯔꯛꯂꯦ꯫ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤ꯫ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯌꯧꯁꯤꯜꯂꯛꯂꯤ, ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯌꯧꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯁꯪ ꯃꯆꯥ 2 ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯪ ꯃꯆꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯔꯦ ꯃꯤꯑꯣꯏ ꯈꯔꯅ ꯁꯪꯕꯗ ꯇꯥꯔꯦ, ꯃꯥꯏꯕꯁꯨ ꯌꯥꯎꯅ꯫ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯍꯟꯅꯈ꯭ꯔꯦ, ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ꯫ ꯃꯥꯏꯕꯅ, ꯏꯕꯨꯡ ꯃꯆꯥ, ꯅꯈꯣꯏꯗ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯅꯨꯃꯤꯠ 5ꯅꯤꯁꯤꯗꯤ ꯃꯩ ꯃꯨꯠꯄ ꯌꯥꯗꯦ, ꯑꯗꯨꯅ ꯅꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯑꯩꯁꯨ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯗꯨ ꯂꯩꯔꯤꯀꯥꯟꯗ ꯀꯧꯔꯛꯄ ꯇꯧꯒꯅꯨ꯫ ꯆꯪꯁꯤꯜꯂꯒ ꯋꯥ ꯑꯗꯨ ꯍꯥꯏꯔꯣ, ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅꯗꯤ ꯀꯧꯔꯛꯀꯅꯨ, ꯅꯈꯣꯏ ꯈꯪꯂꯦꯀꯣ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯇꯧꯅꯔꯦ꯫ ꯅꯨꯄꯥ ꯅꯍꯥ ꯑꯣꯏꯕ ꯈꯔ ꯑꯍꯤꯡ ꯂꯦꯛꯀꯗꯕꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯌꯥꯎꯅ ꯊꯝꯕꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯂꯤꯕ ꯁꯪꯗꯨꯗ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯃꯥꯏꯕꯅ ꯇꯣꯈꯥꯏꯅ ꯂꯩꯔꯤ, ꯅꯨꯄꯥ ꯅꯍꯥ ꯈꯔꯗꯨꯅ ꯇꯣꯈꯥꯏꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝꯅꯤ꯫ ꯗꯨꯛ ꯃꯌꯥꯝ ꯊꯥꯗꯨꯅ ꯃꯈꯣꯏ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯑꯁꯤ ꯍꯩꯕꯗꯤ ꯀꯌꯥ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯈꯤꯕ ꯑꯣꯏꯕꯅ ꯉꯁꯤꯁꯨ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯊꯝꯕꯥꯜꯒꯤ ꯍꯛꯆꯥꯡꯗ ꯑꯐꯠꯇꯕ ꯂꯥꯏ ꯑꯃ ꯆꯪꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯛꯇ ꯁꯥꯐꯣꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯔꯗꯨ ꯇꯣꯈꯥꯏꯕ ꯁꯪ ꯑꯃꯗ ꯆꯪꯅꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯥꯏꯕꯁꯨ
nagal amada tumthakre thingzilakla matamni lekai gi nupa ani khak san gari da posai thauraga athengbada mayum halaklami makoi ani gi mingna sauba madi tomba kaurami thokliba thokdoksing asidi amata khangjaramni makoi ani di numit humni thangnaba leibakta potpudun yoluraga hanjarakpa oibana makoi gi leikai leirak yoraduna asum changlakpada nahan khaiga iman manadaba masada phaurami adubu kaisu khanjendabida adum lakpana thambalna kauraklami khura o khura tomba karai satpirubano asuk theng halakdibasibo nati aigi kabo haiboka yaurakpraba saba yaba aina saba yaba ai ngarangdagi sak sadriye yam lame tombana kanano asuk thengda matamsida kauraklibasibo kaya mathong charamloida kanabana suk waraba kansida haine salune tumningbana ngawre noisu waramlani aduna khari yangna salune titi tomana mamang thangna lakpana kiganda misak oibana kanasu hana yengdabi atheng matamga oibana magi sangari adu asum chatkre mayum yongnaba saubana maning thangna yam lapna lakpani chaubadi waman kibana tumlaga san pabob ani sisu khara tanba oibana tapna lakpani karinoda yumsibu sukyau yodribasibo mikap haniyamdi tumlese yobudi yorakadorese itau tombadabu utre madi mayumba yoramlani tawrise leikai sisu loina tumnakraba karino mibu leibu udeda nahan makhaidi amuk toiba lambi matai masida naha masa khara aduk maraibani asum lakpana thambalna leiriba mafam jaga yorakpada thambal leptuna ngairaga leiri wa haiba horaklami asumna khura yumda laklabro ngakta ngai khodana waramlani hidak ahawbusu yam leiriye asi thako gyan tana yumda hallo saubuna neiduna kana oirabuna haiduna sum yengthorakpada thambalna leptuna phajaraba visual set leibaduda ingangai adubu thambal oirambaduda sangari du khamduna kumtharaklami adugu manak sangsinduna wari saba horaklami ibema thambal nangdi mafam sida kaidoramlibano ungbu thengribro wabu suloire khurase thangnaba leibakta pot thaba salubani itau tombaga madi aibu ngaidabi adum chakre nangbu hidak haubu lei haikum tawdai hoi khura ngasai leikai gi miyamna piranbani itomta ngaibagi aisu tom leiraba mimta laadi haidana haujikti khura laklabanina khara thaklaru sangsi mapana sum leirabadi mi nukhraga lana khanbasu yai hoi nangna yadradi sanglasi saklamana suloire adu thaklaga aisu chakragi sangma sadu sanglai thambalna sem saduna thaurang tawdun thamlamni saubudi karisu khangmanati thambal siri haiba aduga amaromda thambal mahausagu hehe hidak purai mangonda su adukpi thambaldi thakpanati aduga asuk thengla matam asida thambalna asumna leiramlibasi kitang dingangsani thambal kariginu phamsida dukmaira thakibagi mayam leiribasina maisu thati thabalgi mangal sina khara sangbada uribasi mangairi nang saugunuko kurana khangningduna hangmani natomta su leibanina aibudi phaba nangna nupi masaga oibaduda haibaniko khura thanaba maido loikraba adugini se khura thakbiro asi thaklaga mafamsida leige haibasu adum leiro okchi makai thakbiku chanaba dimta leitre pidaba yada hairasu ai lauruge saubudi thambalna hidak pithaklibudu khangzaba natti apum asani haiba thambalna sumkhrabani ngawbi hemankhibana gyanmen tadrabani wa krai ngaraga sauba sangari tongduna satpa hokresu mate khra satpaga thambalge asengma saktam onduna chauba madi salaba pabob anis yongna hatkre tamthiba mawongda mangak thektuna I thaktuna nonghalamdaida thambal hanagum sangda sangsindu leikre karisu tawkhidaba magumna asumna thambalna numit hitabaga magi phatraba saklonda onduna mi mathang hat phaurakli kanasu khangbadi ngamdi nonganbaga amuk saubu siraga leirambasida khulasi yamna kiba haibdu oiraklami amaiba fana yengdabasu khangmangamdi asumna toiraklabada numit marini suba numitta legaigi mi makai punsinaduna watanakre handa khulasida thokliba thokdoksingase karino haiba khangtre thambal nek leitaba numit asidagi numit marini suba sibhawa misimina toina thoklei maramasina atop leibaki afauba ahiba maiba makauduna amuti yengansi konungdusu pawpisi somda konungda yayelsu tumi leithokpa natte
ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯂꯩꯈꯤꯗ꯭ꯔꯤꯕꯁꯤ ꯀꯅꯥꯅ ꯀꯝꯗꯧꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯅ ꯃꯤꯁꯛ ꯑꯗꯨ ꯀꯟꯅ ꯊꯤꯔꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯂꯕꯗ ꯈꯪꯂꯦ ꯈꯨꯜ ꯃꯆꯥ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯑꯇꯩ ꯀꯩꯒꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕ꯫ ꯊꯝꯕꯥꯜꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯆꯪꯗꯨꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯇꯤꯟ ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯩꯕ ꯑꯃꯥꯏꯕꯁꯤꯅ ꯈꯨꯔꯝꯃꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤ ꯇꯧꯔꯒ ꯊꯝꯕꯥꯜꯕꯨ ꯄꯣꯠꯂꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔ ꯃꯇꯨꯡꯅꯤ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯑꯣꯏꯕꯅ ꯀꯣꯅꯨꯡ ꯑꯁꯣꯝꯅ ꯍꯦꯛ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯈꯥꯝꯕꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯝꯃꯤ꯫ ꯑꯈꯥꯝꯕ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨ ꯑꯀꯤꯕꯅꯤ ꯍꯦꯃꯟꯕꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯣꯟꯅ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯉꯝꯕ, ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ, ꯀꯤꯕꯅꯤ ꯌꯥꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯗꯣ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ, ꯅꯣꯏꯗ ꯅꯠꯇꯦ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯏ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ, ꯍꯥꯠꯄꯁꯨ ꯅꯠꯇꯦ꯫ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯌꯦꯡ ꯆꯠꯁꯤ꯫ ꯑꯊꯨꯕꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯑꯩꯈꯣꯏ ꯁꯤꯕ ꯌꯥꯅ ꯂꯩꯔꯤ꯫ ꯉꯥꯏꯈꯣ, ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯏꯌꯥꯝꯕꯅ ꯑꯩꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯅꯤ, ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯉꯝꯕ꯫ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯉꯝꯕꯅ ꯊꯝꯕꯥꯜꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯤꯕ? ꯅꯣꯏꯅ ꯈꯪꯂꯣꯏ, ꯊꯝꯕꯥꯜꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯩ꯫ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕ ꯃꯤꯗꯤ ꯑꯩꯅ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯍꯜꯂꯣꯏ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯈꯪꯍꯧꯗꯦ ꯂꯨꯈꯝꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯛꯄ꯫ ꯑꯈꯥꯝ ꯈꯔ ꯂꯥꯞꯅ ꯇꯥꯏ꯫ ꯃꯌꯥꯝꯗꯨ ꯌꯦꯡꯊꯣꯛꯅꯔꯛꯄꯗ ꯎꯔꯦ ꯊꯝꯕꯥꯜꯒꯤ ꯐꯤꯕꯝ ꯀꯥꯏꯅ ꯑꯀꯤꯕ ꯁꯛꯐꯝꯗ ꯂꯩꯔꯝꯂꯤꯕꯗꯣ꯫ ꯑꯈꯥꯝꯕ ꯀꯤꯕꯅ ꯕꯦꯝꯃ, ꯊꯝꯕꯥꯜ, ꯑꯩꯈꯣꯏ ꯂꯥꯠꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯂꯥꯠꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯊꯝꯕꯥꯜ ꯃꯃꯤꯠ ꯑꯔꯥꯎꯕꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯈꯥꯝꯕ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯛꯄ ꯁꯦꯟꯅꯔꯛꯄ ꯌꯥꯏꯔꯦꯜ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ, ꯅꯈꯣꯏ ꯅꯣꯏꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯊꯝꯕꯥꯜꯕꯨ ꯍꯥꯠꯈꯤꯕ꯫ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯑꯩꯅꯁꯨ ꯅꯈꯣꯏ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯌꯥꯏꯔꯦꯜꯅꯗꯤ ꯊꯝꯕꯥꯜꯕꯨ ꯎꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯅꯗꯤ ꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯏꯔꯦꯜꯅ ꯃꯈꯣꯏ ꯑꯃꯃꯝꯇ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯃꯈꯣꯏ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ, ꯊꯝꯕꯥꯜꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯎꯔꯁꯨ ꯀꯅꯥꯅꯁꯨ ꯇꯥꯍꯟꯈꯤꯗ꯭ꯔꯤ, ꯂꯦꯡꯕ ꯐꯥꯎ ꯉꯝꯍꯟꯈꯤꯗ꯭ꯔꯤ꯫ ꯌꯥꯏꯔꯦꯜ ꯃꯈꯨꯠ ꯄꯦꯟꯅ ꯊꯝꯕꯥꯜꯒꯤ ꯂꯃꯟ ꯁꯤꯡꯂꯤ꯫ ꯌꯥꯏꯔꯦꯜ ꯀꯞꯇꯨꯅ, ꯊꯝꯕꯥꯜ, ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯊꯝꯕꯥꯜ꯫ ꯊꯝꯕꯥꯜꯁꯨ ꯌꯥꯏꯔꯦꯜꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯩ꯫ ꯊꯝꯕꯥꯜ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯃꯛ ꯌꯥꯏꯔꯦꯜꯅ ꯊꯝꯕꯥꯜꯕꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯌꯥꯏꯔꯦꯜ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯈꯥꯝꯕ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯦꯟ ꯁꯤꯕꯗꯨ ꯊꯦꯡꯅꯔꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯕ ꯑꯣꯏꯔꯝꯅꯤ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯔꯦꯜꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯁꯨ ꯂꯃꯈꯥꯡꯗ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯄꯨꯟꯁꯤꯗꯨ ꯂꯃꯈꯥꯡꯗ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯊꯝꯕꯥꯜ ꯂꯥꯏꯔꯩꯕꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯌꯥꯏꯔꯦꯜꯅ ꯇꯣꯏꯅ ꯆꯠꯇꯨꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯌꯦꯡꯁꯤꯟꯕꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯀꯠꯊꯣꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫